ꯉꯁꯤꯗꯤ ꯀꯩꯅꯣꯒ ꯊꯔꯣꯏꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯖꯒꯦ. ꯃꯁꯤꯗ ꯊꯥꯛꯀꯗꯕ ꯃꯆꯜꯁꯤꯡꯗꯤ ꯁꯤꯗ ꯊꯝꯖꯔꯤꯒꯦ. ꯃꯥꯏꯔꯦꯟꯁꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯁꯨ ꯊꯥꯛꯀꯅꯤ. ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯍꯋꯥꯏꯖꯥꯔ ꯊꯥꯛꯀꯅꯤ. ꯑꯗꯒꯤꯗꯤ ꯁꯤ ꯃꯆꯜ ꯃꯣꯔꯣꯛ ꯑꯁꯨꯕ ꯀꯔꯤ ꯀꯔꯥ ꯊꯨꯝꯁꯤꯒꯤ ꯁꯨꯝ ꯊꯥꯛꯅꯕ ꯇꯌꯥꯔꯤ ꯊꯝꯖꯔꯦ. ꯑꯗꯨꯒ ꯃꯆꯜꯅ ꯃꯨꯛꯊ꯭ꯔꯨꯕꯤ, ꯅꯥꯀꯨꯞꯄꯤ, ꯃꯩꯇꯩ ꯃꯣꯔꯣꯛ, ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯊꯥꯛꯀꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯀꯣ ꯏꯟꯁꯥꯡꯁꯦ ꯇꯣꯡꯉꯥꯜꯂꯦ. ꯃꯥꯏꯔꯦꯟꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯄꯛꯅꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯌꯥꯎꯕꯅꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯊꯣꯡꯖꯒꯦ. ꯑꯗꯨꯒ ꯑꯩ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ, ꯊꯨꯝꯌꯥꯛꯄꯤꯁꯦ ꯊꯥꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯆꯅꯝꯒ ꯇꯤꯜꯍꯧꯒꯗꯤ ꯊꯥꯛꯇꯣꯏꯅꯤ. ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯈꯜꯂꯒ ꯊꯝꯖꯔꯦ. ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯊꯨꯝꯌꯥꯛꯄꯤꯁꯦ ꯊꯥꯛꯅꯤꯡꯉꯒ ꯊꯥꯛꯆꯔꯒꯦ, ꯊꯥꯛꯅꯤꯡꯗ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯇꯣꯛꯆꯔꯒꯦ. ꯑꯗꯨꯒ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯉꯁꯤꯗꯤ ꯉꯥꯔꯤꯅ ꯁꯤꯡꯖꯨ ꯁꯨꯔꯔꯣꯏꯒꯦ. ꯍꯋꯥꯏꯖꯥꯔ ꯅꯨꯡꯂꯥꯗꯤ ꯂꯣꯏꯅ ꯍꯥꯞꯇꯣꯏꯅꯤꯅ ꯑꯂꯨꯁꯦ ꯆꯥꯛꯇ ꯉꯥꯟꯁꯤꯟꯈ꯭ꯔꯒ ꯃꯦꯠꯂꯒ ꯌꯣꯡꯆꯥꯛꯁꯦ ꯇꯦꯛꯅ ꯁꯣꯏꯖꯜꯂꯒ ꯊꯥꯎꯁꯤꯅ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯍꯥꯏ. ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯊꯨꯗꯦꯛꯑꯒ ꯃꯅꯨꯡꯒꯤ ꯃꯔꯨ ꯃꯨꯟꯅꯕ ꯃꯌꯥꯏꯗ ꯍꯣꯍꯜꯂꯒ ꯊꯥꯎꯗ ꯉꯧꯊꯣꯛꯑꯒ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯇꯧꯒꯅꯤ. ꯑꯗꯨꯒ ꯆꯥꯒꯦꯅ ꯈꯟꯖꯗꯅ ꯍꯣꯠꯅꯖꯔꯤ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯡꯈꯤꯕꯒ ꯈꯨꯊꯣꯡꯅ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯈꯦꯠꯅꯒꯅꯤ. ꯊꯥꯎ ꯍꯩꯔꯒꯦ. ꯊꯥꯎꯁꯦ ꯌꯥꯝ ꯍꯩꯖꯔꯣꯏ. ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯅꯤ. ꯊꯥꯎꯁꯤꯗ ꯁꯨꯃꯥꯏꯅ ꯈꯥꯡ ꯌꯥꯝ ꯁꯥꯈ꯭ꯔꯦ. ꯈꯥꯡꯁꯦ ꯃꯆꯨ ꯉꯥꯟꯈ꯭ꯔꯦ ꯆꯥꯛꯁꯦ. ꯑꯗꯩꯗꯤ ꯊꯨꯝ ꯈꯔ ꯊꯔꯣꯏꯒꯤ ꯃꯅꯨꯡ ꯆꯪꯅꯕ. ꯉꯁꯤꯗꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯗꯣꯏꯅꯤ ꯊꯥꯎ ꯍꯥꯞꯄꯤꯁꯦ. ꯃꯍꯤ ꯆꯤꯊꯣꯛꯆꯔꯔꯣꯏ ꯉꯁꯤꯗꯤ. ꯊꯨꯝꯁꯦ ꯆꯪꯅꯕ, ꯊꯥꯎꯁꯦ ꯆꯪꯅꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯁꯤ. ꯁꯤꯁꯦ ꯃꯍꯤ ꯌꯥꯝ ꯌꯥꯎꯏꯗꯅꯀꯣ, ꯃꯅꯨꯡꯁꯦ ꯃꯍꯤ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯁꯧꯒꯠꯂꯤꯁꯦ. ꯁꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯗꯣꯏꯅꯤ. ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯕꯁꯤꯗ ꯀꯔꯥꯡ ꯀꯔꯥꯡ ꯂꯥꯎꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯒꯅꯤ. ꯉꯧꯕꯗꯤ ꯀꯥꯕꯛꯇꯪ ꯉꯧꯔ ꯇꯣꯛꯑꯣꯏ. ꯃꯌꯥꯝ ꯊꯔꯣꯏ ꯉꯧꯈꯤꯕꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ. ꯋꯥꯎ, ꯃꯥꯏꯔꯦꯟꯁꯦ ꯈꯣꯛꯄ ꯋꯥꯏꯑꯦ, ꯑꯔꯤꯕꯅꯤꯅ. ꯃꯥꯏꯔꯦꯟ ꯌꯥꯝ ꯍꯥꯎꯅꯤ, ꯅꯞ ꯅꯞ ꯂꯥꯎꯅꯤ. ꯊꯣꯛꯂꯛꯄꯗꯅꯦ ꯃꯅꯪꯒꯟꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤꯁꯦ ꯑꯍꯥꯎꯕ ꯃꯥꯏꯔꯦꯟ. ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯁꯤ. ꯐꯅꯌꯥꯝ ꯃꯨꯟꯁꯤꯟꯕ ꯃꯥꯜꯂꯦ. ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯤ. ꯑꯁ ꯃꯨꯟꯖꯜꯂꯛꯑꯦ, ꯃꯨꯟꯖꯜꯂꯛꯑꯦ. ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯁꯤ. ꯇꯣꯛꯑꯁꯤ. ꯌꯦꯡꯉꯁꯤ. ꯑꯁ ꯐꯅꯌꯥꯝ ꯀꯥꯁꯜꯂꯝꯃꯅꯤ. ꯑꯁ ꯀꯥꯁꯅꯤ. ꯃꯅꯨꯡꯁꯦ ꯀꯥꯡ ꯂꯥꯎꯗ꯭ꯔꯤꯕ ꯉꯧꯗꯣꯏꯅꯤꯅꯅꯦ ꯀꯥꯍꯟꯈꯤꯁꯤ. ꯄꯣꯛ ꯄꯣꯛ ꯄꯣꯛꯈꯥꯏꯔꯛꯏꯁꯦ ꯃꯨꯟꯖꯜꯂꯛꯑꯕꯅꯤ ꯐꯅꯌꯥꯝꯅ. ꯉꯥꯛꯇꯪ ꯑꯃꯨꯛ ꯈꯨꯝꯖꯤꯟꯁꯤ. ꯃꯌꯥꯝ ꯊꯔꯣꯏꯁꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯦ, ꯃꯨꯜꯂꯦ. ꯂꯣꯏꯁꯤꯜꯂꯁꯤ. ꯌꯥꯔꯦ. ꯁꯤ ꯉꯁꯥꯏꯒꯤ ꯃꯍꯤ ꯃꯌꯥꯝ ꯀꯩꯗꯧꯕꯗꯣ ꯂꯣꯏꯅꯃꯛ ꯀꯪꯕ ꯂꯣꯏꯔꯦ. ꯐꯖꯅ ꯃꯨꯜꯂꯦ. ꯁꯤꯗꯩꯗ ꯑꯃꯨꯛ ꯃꯥꯏꯔꯦꯟꯒ ꯊꯣꯡꯗꯣꯛꯃꯤꯟꯅꯔꯁꯤ. ꯑꯗꯨꯒ ꯁꯣꯛꯅ ꯀꯣꯟꯅ ꯇꯧꯖꯔꯒꯦ. ꯁꯤꯁꯨ ꯌꯥꯝ ꯃꯨꯜꯂꯕꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯨꯟꯅ ꯆꯥꯖꯕꯒꯤ ꯉꯧꯔꯦ. ꯂꯣꯏꯁꯤꯜꯂꯁꯤ. ꯌꯥꯝ ꯊꯔꯣꯏ ꯊꯣꯡꯅꯕ ꯉꯧꯕ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟ ꯍꯥꯞꯄꯁꯤ. ꯑꯂꯨ ꯏꯔꯣꯟꯕꯗꯣ ꯇꯧꯔꯣꯏ. ꯁꯤꯅ ꯃꯥꯏꯔꯦꯟꯅꯤꯅ ꯁꯨꯃꯥꯏꯅ ꯊꯔꯣꯏ ꯑꯉꯧꯕꯁꯤꯒ ꯃꯥꯏꯔꯦꯟꯁꯤꯒ ꯊꯣꯡꯃꯤꯟꯅꯒꯅꯤ. ꯑꯗꯒꯤꯗꯤ ꯉꯥ ꯊꯨꯝꯌꯥꯛꯄꯤ ꯑꯃ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯒꯤꯗꯤ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ. ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯊꯔꯣꯏ ꯃꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ, ꯍꯥꯏꯗꯤ ꯊꯔꯣꯏ ꯃꯅꯨꯡꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯅꯕ ꯍꯋꯥꯏꯖꯥꯔ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ.
ꯁꯤꯒꯤ ꯃꯍꯤ ꯑꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯉꯧꯈꯤꯕ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤ ꯊꯔꯣꯏ ꯌꯥꯝ ꯃꯨꯟꯅ ꯉꯧꯊꯣꯛꯄ ꯊꯔꯣꯏꯁꯦ ꯍꯥꯞꯁꯤ ꯉꯧꯕꯁꯦ ꯌꯥꯝ ꯃꯨꯟꯅ ꯉꯧꯕꯒꯤ ꯀꯥꯔꯤꯁꯦ ꯊꯥꯡꯕꯅꯦꯁꯦ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯅꯨꯡꯒꯤ ꯃꯇꯣꯡꯁꯦ ꯆꯥꯕ ꯀꯥꯟꯗꯀꯣ ꯃꯁꯤ ꯃꯍꯤꯁꯤ ꯈꯤꯇꯪ ꯋꯥꯠꯀꯗꯕ ꯑꯗꯨꯅ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯈꯤꯇꯪꯒ ꯍꯥꯞꯆꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯅꯦ ꯊꯨꯝ ꯍꯥꯞꯍꯧꯔꯒꯦ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯤꯒꯤ ꯊꯨꯝꯅꯤꯁꯦ ꯍꯥꯞꯆꯔꯤꯁꯦ ꯍꯩꯔꯤꯕꯣꯞ ꯈꯔꯒ ꯊꯥꯛꯆꯜꯂꯁꯤ ꯑꯗꯨꯒ ꯃꯁꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗꯧꯅ ꯌꯥꯝ ꯃꯨꯟꯅ ꯀꯥꯝꯃꯁꯤ ꯃꯥꯏꯔꯦꯟꯁꯤꯅ ꯐꯔꯕ ꯇꯣꯏꯔꯒ ꯊꯔꯣꯏ ꯃꯅꯨꯡ ꯆꯪꯅꯕ ꯂꯣꯜꯂꯁꯤ ꯊꯥꯎꯁꯦ ꯊꯥꯎ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯇꯧꯅꯕ ꯊꯥꯎꯅꯤ ꯌꯣꯡꯆꯥꯛ ꯃꯦꯠꯄꯒꯤ ꯊꯥꯎ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯍꯥꯞꯁꯤ ꯃꯣꯔꯣꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯊꯥꯎ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯃꯣꯔꯣꯛꯁꯦ ꯃꯌꯥꯏꯗ ꯊꯨꯗꯦꯛꯏ ꯀꯩꯒꯤꯅꯣꯗ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯔꯣꯛ ꯃꯔꯨꯁꯦ ꯃꯨꯟꯅꯕꯅ ꯃꯌꯥꯏꯗ ꯊꯨꯗꯦꯛꯑꯒ ꯇꯥꯎꯕꯅꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨꯅ ꯃꯄꯨꯝ ꯑꯣꯏꯅ ꯇꯥꯎꯔꯒꯗꯤ ꯀꯥꯏꯍꯟꯗ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯊꯥꯎ ꯆꯪꯗꯦ ꯑꯗꯨꯒ ꯀꯥꯟꯆꯤ ꯇꯧꯕꯒꯤ ꯃꯣꯔꯣꯛꯀꯤ ꯃꯍꯥꯎ ꯋꯥꯠꯂꯤ ꯑꯗꯨꯅ ꯁꯤꯗꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯍꯥꯏꯅ ꯃꯣꯔꯣꯛ ꯃꯔꯨ ꯃꯨꯟꯅꯕ ꯍꯥꯏꯅ ꯃꯌꯥꯏꯗ ꯊꯨꯗꯦꯛꯆꯔꯦ ꯁꯤꯅ ꯃꯍꯥꯎ ꯍꯦꯜꯂꯤ ꯑꯣꯏꯅꯝꯕ ꯍꯦꯜꯂꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯁꯣꯛ ꯇꯧꯅꯕ ꯊꯥꯎ ꯍꯩꯖꯔꯒꯦ ꯌꯥꯝ ꯀꯥꯝꯈ꯭ꯔꯦ ꯅꯤꯄꯥꯜꯂꯛ ꯀꯥꯝꯈ꯭ꯔꯦ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯑꯣꯠꯈꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯣꯠꯂꯒ ꯇꯣꯏꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯝ ꯃꯨꯜꯂꯕꯅꯤꯅ ꯃꯥꯏꯔꯦꯟꯁꯦ ꯃꯊꯟꯇ ꯀꯥꯏꯖꯔꯦ ꯃꯥꯏꯔꯦꯟꯁꯨ ꯑꯗꯨꯒꯤ ꯊꯥꯅ ꯃꯨꯜꯂꯕꯅꯤꯅ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯇꯥ ꯊꯥꯗꯔꯁꯤ ꯑꯗꯩ ꯇꯤꯜꯍꯧ ꯊꯥꯗꯔꯁꯤ ꯅꯥꯀꯨꯞꯄꯤ ꯆꯅꯝ ꯃꯆꯜ ꯃꯨꯜꯂꯦ ꯑꯗꯨꯅꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯨꯜꯂꯦ ꯎꯃꯣꯔꯣꯛ ꯈꯔ ꯍꯥꯞꯁꯤ ꯎꯃꯣꯔꯣꯛ ꯑꯅꯤꯅꯤ ꯊꯔꯣꯏꯗꯤ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯃꯌꯥꯝ ꯆꯥꯕꯩ ꯃꯍꯨꯠꯇ ꯍꯥꯎꯅ ꯈꯔ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯆꯥꯕꯅ ꯍꯥꯎꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯊꯥꯎ ꯉꯧꯕꯁꯤꯗ ꯉꯁꯥꯏꯅ ꯃꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯔꯣꯏ ꯃꯅꯨꯡ ꯊꯣꯠꯅꯕ ꯍꯥꯞꯈꯤꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯟꯁꯥꯡ ꯔꯥꯁꯤ ꯂꯩꯅꯕ ꯍꯥꯎꯅꯕ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯗ ꯌꯥꯝ ꯍꯥꯎꯔꯅꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯅꯤ ꯉꯁꯤꯗꯤ ꯊꯨꯝꯌꯥꯛꯄꯤꯒ ꯍꯋꯥꯏꯖꯥꯔꯒ ꯊꯥꯛꯄꯅꯤꯅ ꯉꯥꯔꯤ ꯑꯅꯝꯕ ꯑꯃꯨꯛ ꯊꯥꯛꯇꯔꯦ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯁꯣꯛ ꯇꯧꯕꯒꯤ ꯏꯟꯁꯥꯡꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯍꯩꯖꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯨꯝꯌꯥꯛꯄꯤꯁꯦ ꯑꯩꯅ ꯇꯣꯏꯍꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯊꯔꯣꯏ ꯆꯨꯞꯄꯗ ꯃꯔꯨꯒ ꯌꯥꯎꯅꯦꯅ ꯍꯩꯖꯤꯟꯖꯔꯒꯦ ꯍꯥꯎꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯂꯩꯇ꯭ꯔꯦ
ꯑꯇꯦꯛꯄꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯔ ꯊꯥꯛꯆꯒꯦ ꯏꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯁꯤꯗ ꯃꯨꯛꯊ꯭ꯔꯨꯕꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯊꯨꯝ ꯉꯜꯂꯤꯉꯩꯗ ꯍꯥꯞꯄꯤ ꯑꯇꯩ ꯏꯟꯖꯥꯡꯅ ꯊꯥꯡꯗꯔꯝꯗꯥꯏꯗ ꯊꯥꯛꯏ ꯑꯗꯨ ꯊꯔꯣꯏ ꯊꯣꯡꯕꯗꯗꯤ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯕꯅ ꯊꯨꯝꯁꯦ ꯉꯟꯇꯥꯅ ꯊꯥꯛꯆꯈ꯭ꯔꯦ ꯑꯗꯣ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯔꯁꯤ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯟꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯅꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯏꯟꯁꯥꯡꯁꯤ ꯉꯁꯤꯗꯤ ꯃꯍꯤ ꯇꯣꯠꯂ ꯆꯥꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯂꯨ ꯀꯪꯃꯦꯠ ꯇꯧꯒꯦꯅ ꯇꯧꯖꯕꯅꯤ ꯑꯂꯨ ꯀꯪꯃꯦꯠꯁꯤꯗ ꯌꯣꯡꯆꯥꯛ ꯁꯣꯏꯖꯜꯂꯒ ꯀꯣꯕꯤꯁꯤ ꯀꯣꯠꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯒꯦ ꯑꯗꯨꯅ ꯑꯂꯨ ꯀꯪꯃꯦꯠ ꯇꯧꯔꯒꯦ ꯃꯣꯔꯣꯛ ꯍꯥꯟꯅ ꯃꯦꯠꯆꯔꯒꯦ ꯃꯣꯔꯣꯛꯁꯦ ꯊꯥꯎꯗ ꯇꯥꯎꯊꯣꯛꯄ ꯃꯣꯔꯣꯛꯅꯤ ꯉꯁꯤꯗꯤ ꯉꯥꯔꯤ ꯉꯥꯇꯥꯏꯗ ꯆꯥꯕꯗꯣ ꯉꯁꯤꯗꯤ ꯍꯣꯡꯗꯣꯛꯆꯔꯒꯦꯅ ꯑꯃꯨꯛ ꯊꯥꯎꯗ ꯑꯣꯏꯅ ꯀꯥꯍꯟꯖꯔꯦ ꯃꯣꯔꯣꯛꯁꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯃꯣꯔꯣꯛꯁꯤ ꯌꯥꯝꯃꯤ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝꯃꯤꯈꯩ ꯍꯥꯎꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯑꯂꯨ ꯍꯥꯟꯅ ꯅꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛꯇꯤ ꯀꯣꯕꯤ ꯀꯣꯠꯅꯕꯁꯤꯅ ꯉꯁꯤꯗꯤ ꯇꯤꯜꯍꯧꯒꯁꯦ ꯂꯣꯏ ꯅꯣꯏꯁꯤꯜꯂꯒꯦ ꯄꯨꯂꯞ ꯑꯣꯏꯅ ꯍꯦꯛꯇ ꯅꯣꯏꯁꯤꯜꯂꯒ ꯆꯥꯔꯒꯦ ꯊꯔꯣꯏ ꯊꯣꯡꯉꯤꯉꯩꯗ ꯆꯥꯛꯁꯤꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯁꯤ ꯌꯥꯝ ꯂꯥꯝꯃꯦ ꯁꯤꯡꯖꯨꯁꯦ ꯁꯝꯖꯜꯂꯒꯦ ꯆꯥꯕꯨ ꯆꯥꯅꯤꯡꯉꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯕꯅꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯎꯅꯤ ꯁꯤꯡꯖꯨꯁꯤ ꯃꯣꯔꯣꯛ ꯌꯣꯡꯆꯥꯛꯀ ꯃꯣꯔꯣꯛ ꯀꯥꯆꯤ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯝ ꯆꯝꯅ ꯊꯥꯎ ꯌꯥꯎꯗꯅ ꯉꯥꯔꯤ ꯌꯥꯎꯗꯅ ꯃꯁꯤꯅ ꯀꯣꯠꯅꯕ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯁꯤꯗꯤꯅꯦ ꯅꯍꯥꯟꯈꯩꯗꯤ ꯆꯥꯕꯁꯦ ꯑꯃꯨꯛ ꯊꯥꯒꯠꯆꯔꯨꯗ꯭ꯔꯕꯅꯦ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯆꯥꯖꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯡꯖꯨꯁꯦ ꯄꯥꯝꯕꯅꯤꯅ ꯁꯤꯡꯖꯨꯅ ꯍꯥꯟꯅ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯀꯥꯡꯈꯤ ꯇꯧꯕ ꯑꯂꯨ ꯀꯪꯃꯦꯠꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯔꯣꯏ ꯃꯍꯤ ꯍꯥꯟꯅ ꯑꯝꯇ ꯇꯣꯠꯆꯒꯦ ꯃꯥꯏꯔꯦꯟꯒ ꯊꯔꯣꯏꯒ ꯊꯣꯡꯕꯁꯦ ꯃꯍꯤ ꯇꯣꯠꯄ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯊꯔꯣꯏꯁꯤꯒ ꯂꯧꯊꯖꯔꯒꯦ ꯃꯌꯥꯝꯗ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤ ꯊꯔꯣꯏꯒ ꯍꯋꯥꯏꯖꯥꯔꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨꯀꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯊꯔꯣꯏ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯍꯥꯎꯕ꯭ꯔꯥꯅ
Nhầm hỏi hầu đấy làm chúng ta sao biết luôn hầu ai ra ra 하루에도 돈 버지 냠냠 hầu vậy tôi gặp mày đến chỗ hầu vội tôi mang thằng nhầm mẹ mình hàng xe 자주 잡아하우서 하봐 그건 매시면 자 천절하게 왜 천절하게 살짝 mềm chút rồi mềm chút đôi cha không sợ đấy không ăn đâu 엄마 시작하가 mềm rồi 천절하게 싱주지 암하위 너 Tharoi thongbasina yam pamna chagibagi ngasidi loi chasandatre asina akonbagi singju chakho moijarage mayam si charaga loisanjarage mayam ju sumaina chamna ngari yaudana morok khara kahalaga alu ko met ba dam sabiyo hawe morok samandana qua cái dòng ngầm đúng không đó xào chút sao ba hầu chứ không ạ mẹ làm xì hai đó rồi xin ra again bye